Chahi khuding ileptana pangthokpagum chahi sigoinasu Manipur lenga ke fishery loisanga sinduna Ningol chakopbaga mari lenna ngasi nongthildagi hawduna hacha kangjaibungda pangthokadaba fish fair kam fish crop competition 2022 gidamak sem saba loikre chahi sigoina fish fair kam fish crop competition asida store chama gataraga manga hangbaga loilana labdamasigi ngami chani romna saruk yaduna tongan ba makhalgi nga kg lakh amarom puthokna mapandam thamle Masaki matakta lamda masaki ngami singna yokpa maitei sareng kg lising ahum lomsu puthokba yai haide ngasi nungtil pung anirom taba matamdagi hawdokadoriba fish fair kam fish crop competition 2022 asage hawdokpagi thoramda Manipur Chief Minister N Biren Fishery Minister Raikam Dingo loinana atai makok thongpo officer sing susaruk yagani haire Changdamnabadu da makok mathang taraba singda lupa lakh ama lising humbutra amadi lising yankhai gi mana piba kai loinana consolation prize oina khangalaba singda lupa lising kun gi mana amadi sakang je piduna ngami singbu pungning thogatkane loina nga gi mela asada yongadaba nga singi mamalsu Manipur lenga ki fishery loishangna mangjong na miyam da khangan kiba leikrabane